Amna Fondol Wafam, BJP na Putoi, to Helaba Manipur Asi, Congress na Langdai, Weraga Amuk Pochin Gani Habasi, Wazagi Wakalanda, Masi Kamaina Yambi, Wazagi Wakalanda. Koi National Party ani mak haitare Congress na BJP ekoi da thoduno thaja ba thamde mokoi da leba chigi interest da state chigi interest da thok to kani hai akoi yemba yai 1949 dagi Manipur si ya yaw matung da ekoi parsi state da thabigre parsi state da thamba matam da parsi state da thamba ya loi haina Congress ki maike dagi kana ba Congress ki leader am da hai ki laite then Manipur ki lam Cabo Valley si India na laushin na bagi damakta Manipur dagi lauthokraba pitokraba Cabo Valley se masi khoi da halakadam ni haiba khoi Manipur gi Congress ki lusing ba ma khakta amatana masi bo ma haiba khoi thengade aduga thaboina tawbusu tawde haitare Congress na madu halakadam ni haina tawgide adagi loina na Armed Forces Special Power e Congress ki matamda gi Moroina Thamakana da la Kibo Matamda Congress ki Matam Manuluda Armed Forces Special Power Act se Draconian Loiba Lomani Masi Miami interest Sopa human right violent to Badu Mamakli Lomani Masi Queen Lokani and Loki Lake strike on a Torokanda Tokimania do I could see parties that labor the Union territory Boba Lentana Adu Union territory level will not with the Joel Council na Thammakanada aikoisi 1972 bhauba aikoisi yam sangba matam ama 1949 na 1972 bhauba se aikoisi keno oina khogi state ama oibagi right to kemta phangdana madu status tu mahalaga thami madu do Congress na kem tawbide adagi aikoi uniform land law Manipur da se Manipur Land Revenue and Reformation Act 1960 Parliament passed away money masi state ki subject ni state na tawuda ba thabak tu state ki assembly da Congress na lagi matam da Congress na masi koi amend tawre haidana uniform land law ma Manipur da seme haiba wafam ma lagi de Congress na ada kem tawde Congress na maduda Manipur interest da tawbleite then Congress na mitop chang pa mayam ma thingam de Congress ki matam da adun mo na ne koi na yaman riba adagi unauthorized oiba ne recognize village mayam ama kunda king to ka ta ba matam da Congress na thing ba campaign de adam mayam ji yenga kana da Congress na Manipur da amuk hanna lengak se pahen ba tar ga di pai ba tar ga di ekoi na loina mo Manipur se phana ba tawrani ga hai ba wai se